ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯃꯃꯤ. ꯑꯃꯝꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯊꯋꯥꯏ ꯑꯃ ꯎꯈꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯅꯤꯡꯉꯝꯗꯅ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯥꯏꯆꯥꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯏꯔꯥꯜ ꯂꯩꯖꯗꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕ. ꯍꯧꯖꯤꯛꯇꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ. ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯄꯦꯟꯅ ꯅꯣꯛꯆꯩ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯂꯩꯖꯕ ꯑꯗꯨꯒꯤ ꯌꯨꯝꯗꯅꯤ. ꯏꯕꯦꯝꯃ, ꯏꯃꯥꯁꯦ ꯆꯥꯛ ꯊꯣꯡꯖꯤꯜꯂꯨꯔꯦ. ꯅꯪ ꯏꯃꯥꯗ ꯋꯥꯏ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛꯄꯤꯔꯛꯀꯦꯔꯣ? ꯃꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦꯗ. ꯅꯆꯥꯅꯨꯄꯤꯗꯕꯨ ꯋꯥꯏ ꯈꯤꯇ ꯁꯤꯠꯇꯣꯛꯄꯤꯔꯛꯀꯦꯔꯌꯦ. ꯋꯥꯏ ꯁꯤꯠꯇꯣꯔꯛꯑꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯏꯃꯥꯁꯤꯗꯤꯕꯀꯣ. ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯠꯇꯣꯔꯛꯀꯦ. ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦꯀꯣ. ꯅꯪ ꯋꯥꯏ ꯁꯤꯠꯇꯣꯛꯈ꯭ꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯣ ꯆꯪꯈ꯭ꯔꯦ. ꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯠꯁꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡꯗ ꯊꯕꯥꯗꯣ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯏꯕꯦꯝꯃ, ꯃꯅꯤꯡꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯣ ꯋꯥꯟꯊꯈ꯭ꯔꯦ. ꯃꯃꯥꯅ ꯋꯥꯟꯊꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ. ꯏꯃꯥꯁꯦ ꯍꯧꯒꯠꯂꯣꯁꯦ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯀꯧꯔꯨꯗꯕ ꯌꯥꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯄꯥꯈꯠꯅ ꯆꯦꯟꯈꯤ. ꯁꯣꯝꯗ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯊꯋꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯕ ꯉꯝꯂꯒꯅꯤ. ꯑꯩꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯣ ꯈꯨꯝꯂꯒꯦ. ꯉꯁꯤꯗꯤ ꯑꯩ ꯄꯦꯜꯂꯦ. ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯂꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯄꯦꯟꯅ ꯅꯣꯛꯆꯩ. ꯑꯗꯨꯒ ꯊꯕꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯆꯪꯈꯤ. ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯉꯕ ꯑꯗꯨꯗꯗꯤ ꯊꯕꯥ ꯑꯗꯨꯁꯨ ꯃꯀꯣꯛ ꯃꯃꯤ ꯈꯪꯈꯤꯗ꯭ꯔꯦ. ꯁꯣꯝꯗ ꯂꯩꯅꯥꯅ ꯏꯃꯥ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈꯤꯕ ꯑꯗꯣ ꯌꯧꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯃꯥꯏꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ? ꯅꯪ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯨ? ꯌꯨꯝꯗ ꯀꯔꯤ ꯊꯣꯛꯂꯕꯒꯦ? ꯁꯦ, ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯌꯣ. ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯂꯩꯅꯥꯁꯨ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ. ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯦ ꯏꯃꯥ ꯃꯥꯏꯕꯤ. ꯏꯃꯥꯗꯣ ꯐꯤꯕꯝ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ. ꯃꯪꯈꯣꯜꯗ ꯋꯥꯟꯊꯔꯒ ꯂꯩꯍꯧꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ. ꯌꯥꯝ ꯊꯨꯅ ꯆꯠꯁꯦ ꯏꯃꯥ ꯃꯥꯏꯕꯤ. ꯂꯩꯅꯥꯅ ꯍꯥꯏꯔꯛꯏꯕꯗꯣ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯔꯗꯨꯅ ꯐꯔꯦ ꯏꯕꯦꯝꯃ, ꯌꯥꯝꯅ ꯊꯨꯅꯅꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯁꯤ. ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ. ꯂꯩꯅꯥꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ? ꯃꯁꯤꯕꯨ ꯆꯨꯝꯃꯤꯗ. ꯂꯥꯏꯖꯥ, ꯏꯃꯥꯒꯤ ꯂꯥꯏꯖꯥ. ꯀꯔꯤꯅꯣ? ꯃꯤꯒꯤ ꯃꯥꯡꯅꯅꯕ, ꯃꯤꯒꯤ ꯐꯠꯇꯅꯅꯕ ꯁꯤꯟꯗꯕ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯁꯛꯇꯝ ꯑꯃ ꯏꯃꯥꯗ ꯎꯍꯜꯂꯤꯕꯁꯤꯕꯨ? ꯆꯨꯝꯃꯤꯕ꯭ꯔꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯂꯥꯏꯖꯥꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯏꯃꯥ ꯃꯥꯏꯕꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯃꯥꯏꯕꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯃꯥꯏꯕꯤ? ꯑꯩꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯄꯥꯛ ꯌꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯁꯦ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ
ꯃꯥꯡꯍꯟꯈꯤꯕꯒꯤꯅꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯂꯥꯏꯗꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥ ꯈꯪꯂꯦ꯫ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯌꯣ, ꯀꯅꯥ ꯀꯅꯥꯅꯣ ꯏꯆꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯄꯥꯝꯗꯨꯅ ꯀꯜꯂꯛꯇꯨꯅ ꯀꯔꯤꯁꯨ ꯏꯔꯥꯜ ꯂꯩꯖꯗ꯭ꯔꯦ ꯏꯃꯥ ꯏꯆꯥꯕꯨ ꯂꯟ ꯊꯨꯝ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯃꯈꯣꯏꯗ ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯄꯥꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯂꯥꯏꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯪꯒꯤ ꯅꯃꯥꯒꯨꯝꯂꯕꯤ ꯊꯕꯥ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯊꯣꯛꯂꯛꯎ꯫ ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯂꯥꯏꯗꯁꯨ, ꯏꯃꯥ ꯃꯥꯏꯕꯤꯅ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯇꯥꯏꯔꯦꯟ ꯃꯁꯥꯗꯨꯅ ꯑꯃꯨꯛꯇ ꯀꯟꯕꯤꯔꯛꯑꯣ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯩ ꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯏꯕꯦꯝꯃ, ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯒ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃꯒ ꯄꯨꯔꯛꯎ꯫ ꯊꯨꯔꯦ, ꯁꯠ ꯄꯨꯊꯣꯔꯛꯎ꯫ ꯅꯪꯒꯤ ꯅꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯦ ꯃꯍꯥꯛ ꯊꯣꯛꯀꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯇꯥꯏꯔꯦꯟ ꯃꯁꯥꯁꯦ ꯀꯜꯂꯛꯑꯣꯅ ꯍꯥꯏꯔꯤ꯫ ꯆꯠꯂꯨ, ꯌꯥꯝꯅ ꯊꯨꯅ ꯂꯧꯔꯨꯆꯣ꯫ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯩꯅꯥꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃꯒ ꯌꯥꯝꯅ ꯊꯨꯅ ꯂꯧꯕ ꯆꯪꯈꯤ꯫ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯗꯒꯤ ꯊꯋꯥꯏ ꯆꯪꯉꯤꯕ ꯊꯕꯥꯗ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯗꯨꯗ ꯂꯨꯞꯂꯒ ꯀꯜꯂꯝꯃꯤ꯫ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗꯣ ꯑꯀꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯇꯥꯏꯔꯦꯟ ꯃꯁꯥꯗꯨꯅ ꯈꯤꯇꯪ ꯊꯦꯡꯉꯛꯄꯒꯗꯤ ꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ, ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨꯀꯣ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ, ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯅꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯃꯥ ꯅꯆꯥ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯅꯃꯥ ꯑꯩꯅ ꯈꯨꯝꯒꯅꯤꯅꯦ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯆꯠꯂꯣ, ꯂꯥꯏꯔꯩꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣꯀꯣ ꯏꯆꯥꯁꯤꯗꯤ꯫ ꯊꯕꯥꯁꯨ ꯊꯋꯥꯏ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯕꯨ ꯀꯩꯗꯧꯔꯨꯔꯒꯦ? ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯣꯟꯊꯕꯒꯤ ꯇꯥꯏꯞꯇ ꯇꯧꯏ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯊꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ, ꯊꯕꯥ, ꯅꯪꯗꯤ ꯀꯔꯤꯃꯇ ꯈꯪꯂꯔꯣꯏ꯫ ꯅꯪꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯃꯅ ꯆꯪꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯑꯩ ꯀꯧꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯉꯣꯟꯗ ꯆꯪꯉꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯅꯉꯣꯟꯗꯒꯤ ꯊꯋꯥꯏ ꯑꯗꯣ ꯅꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕ ꯌꯥꯅꯕ ꯑꯣꯏꯔꯕꯅꯣ? ꯅꯆꯥ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ?
ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯇꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯊꯕꯥꯅ: ꯏꯃꯥ ꯃꯥꯏꯕꯤ, ꯊꯋꯥꯏ ꯑꯁꯤꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯧꯁꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯛ ꯌꯧꯕ ꯉꯝꯗꯕ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯅꯤꯗꯨꯁꯨ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯊꯕꯥ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ꯫